ꯄꯥꯡꯊꯣꯛꯆꯔꯒꯅꯤ Environmental Protection and Conservation Committee of Manipur IPCOM na sinduna mathang tha Megi tang kunmathoi nungthil pung ani taba matamda kongba khunau dovi lampakta miyam gidamak sungsoi soidana lucky draw ma pangthokjaragani miyam na lupa sama piba ticket amamam tang kakpiraga thamjariba pricing Mahindra Thar Royal Enfield Honda Activa 6Z Aero Pleasure iPhone 13 gi mapu oibiu loinana consolation prize kuntra su thamjari lucky draw asi miyamna live oina yengbasu phangbigani akupa marol gi damak mobile number 9366749041 natragana 8794792724 dage khangbiba yagani अहानबदा मरुइबा पाउ पिजरे स्टेट असिदा ngase Hindu lining chatpa singi chahi hoba cheraubagi thorom khayau tayambaga loinena paksana pangthokre haurakliba mirolda aseng puwari khanganduna lebak nungsibagi wakalon hengadabani haina Minister of State for Excellent Affairs and Education Dr. R.K. Ranjan haikre Plastic ki lemho khak sing khomjinduna recycle taunaba akhanaba Imphal mayolge mafam kayada thamliba plastic bottle bank sing salak sare amadi wildlife ek ki makhada schedule 1 gi manung chaliba hogdeer kharsa hatpada chenaba miyoi ama nongmai ponana Bisumpur Forest Division amasung police ki apunba timna fare Krumzare, Dayapati Senjamna, Hosik Numidang newtv pau pizare. Manipur da Hindu lining chatpa singi chahi haubagi cheraubagi thoram ngase state asida paksana pangthongna kre ayukta haira mana masing anau apen sing laida katuna chahi gi yaifa thongni khe yumthong da mathel lukoi langduna thongal da lama batuma ba lamsen batusen bada katlaba matung kairoi lekai ensang lanabaga loinana imung manung harau tayamna chamina khe Kumgi hairang lairang su katuna kum haure haiba khanghale nungthilgi matamda miyamna manak nakpada leiba chingsingda chatuna cheraubagi chingkana khe amaromda numit asiga mari lainana ningol oibi singna mabung mawpa singda ngamjaba chahi ki khudol tamduna nusibagi mari hena chasilhale Aikhoi gi puwari ningthina khangbata natana hawrakliba mirolda mayek sengna khanghanduna laibak nungsibagi wakhalon hena fahunaba honagadabani haina Excellent Affairs amasung Education gi Minister of State Dr. R.K. Ranjan haikre Manipur University gi court hall da numit humni chumna chatharakhiba international seminar loishanbagi thoramda mahaki warol piraduna wafamasi Minister of State Dr. R.K. Ranjan haikibani Indian Tricolor at Moirang by INA, an apostle of courage and valor of the Indian independence movement Haiba Thimda, Yumfom Oiduna, Department of Ancient History and Archaeology, Manipur University, Indira Gandhi National Tribal University, Regional Campus Manipur, Amadi IIT Guwahati, Akhil Bharatiya Itihas Sankhalan Yosna New Delhi, Bharatiya Itihas Sankhalan Samiti Manipur, NG College Imphal, Indian Association of Thailand, Netaji Welfare Foundation Malaysia, Malaysian Bengali Association, United Indian Army Families and Activists Association Gapuna Kusamnana, Sinduna Pangthokiba International Seminar Loishanbagi Thoramda Excellent Affairs amasung Education ki Minister of State Dr. R.K. Ranjan chief guest, MU ki Vice Chancellor Professor and Lokendra Singh President Amade, Akhil Bharatiya Itihas Sankhalan Yosna New Delhi National General Secretary Hemant Ding Mazumdarna guest of honor oike. Chief guest ki warol piraduna Minister of State Dr. R.K. Ranjan haikibada ngasi April 13 asina leibak asigi puari gi lamai de yektuna thamni haibada haiman bathokloi India ki freedom fighters singi manungda Subhash Chandra Bose su yamna singthaningai oiba misak amani mahakna tawramba thabak thoram singda yumfam oiba documentation tawduna thamba asina hawgalakliba mirolda kangwamdaba oigani loinana leiba kunungsi jabage saruk amani Mahakna hairamba wahai sing give me blood I shall give you freedom singna thauna kaya pikhe Mahakna hai pangthokliba seminar asi makhatana sinduna miyam da paksana khanghanduna mairebak mazati bu nusibagi wakhalon hena chelhangani haikhe Its own origin and native oriented indigenous feelings bears all witness the
Indian freedom movement was strengthened demand, but it should be seized by struggles and fight with that. And that's why he called all the Indian citizens, give me blood and he will give the sovereignty of the country. And that we have to be recalled. And this is the most strong, vibrant spirit of Indian, right from the beginning of the Netaji's movement till further downward to the coming generation also. Plastic ki lemhau khak sing ningthina khomjinduna recycle tawnaba akhanaba Imphal mayolgi mafum kayada thamiba plastic bottle bank sing salak sare aikhoi gi akoibada chakhaiduna mosalakpadage kokhanaba Imphal Municipal Corporation IMC na akhanana paikhatpa thaurangi manungchana miyamna sizinnakraba plastic bottle ge lemhau khak sing ningthina khomjinaba akhanana plastic bottle bank sing haina ningthina maming thaduna mafum kayada thamde Hariba bank asida khomjilaba plastic bottle lemho khak sing ado amuk hana planda puduna recycle tawna basu thawrang asida yauri thamliba plastic bottle bank sing asida signboard sing thetuna plastic bottle bank drop plastic bottle only Imphal Municipal Corporation amasung please crush bottle and drop haina ningthina thaduna miyamda bank asi sizinna ba wakhal tahanna ba honare adubu lambi chetpa miyamna plastic bottle khaktage halfam bank asida Chethi Chekhung polythene paper cup talak maku yauna makhal kaya gi amot akai sing general dustbin amagom panghap ta hapchin sizina phong khangduna leire fibam asina plastic bottle bank asige chap chaba kana ba adu lobang amhandre amaromda amot akai polam khuding mak hapchin batan natana kwa chaba gi mahi manai sing kamsin ba ising hygiene bana nungsa saba matam oibana amot akai sing adu patha pumtharaktuna akoibada manam namthiba tilkang induna laina pokfong oirakadra haibage mi paiba supoknare Smart City gi Mangalda semgatliba Imphal City ase lunana thamna bahonariba asida masak thihale masida natana plastic bottle ge lemhau khak sing ningthina loishina bahonariba asida miyamna ningthina sizinnadrabade Imphal City molhan bada maram ama oirakloi haningai leite maram aduna miyamna plastic bottle bank ase niyom chumna sizinna phong khangna sizinnabage hainabi ama thamba mathau tarakle Hog dear miyamna kharsa haina khangnariba saji makhal asi hatpada chenaba miyoi ama nongmaiga konana Bishnupur Forest Division amasung police ki apunba timna fare pau asina hai ngasi ayuk pung 3 lom taba matamda Forest Division asina konba isok jola lamjauge mafam singda kharsa hatpa miyoi khara leire haibage akaknaba pau ama fongbadage DFO Bishnupur RFO Sukham Ratan luchingba police yawu team Bishnupur Police, Thawbal BDF amasung police ki team amade Imphal West District Police ki akhanaba team singna Tawbul Wangoi, Karong, Isok Jatu Lokon, Thawbal amasung mayang Imphal Maikai singdage jangsenduna thiba humbagi thabak chathakhe. Maduda kharsa hatpada chenabani haiba miyoi adu fagat pangamkhibani. Faraba miyoi adugi maming Mayang Mayum Nasir Chehi Kuntragatarit Apokpa M Tomba Kawi Wangoi Police Station Konba Paubitik Mayai Lekai Dagin Haide Mangondagi single barrel nongmai ama kapa yariba maru ahum amasung sel oina lupa lising ahum phagat pangamkhe Pau asina makha taraduna mayang mayum Nasir hariba miyoi asina mafam aduda ahanbada kharsa ama nongmai na kapki adubu sihodabadagi nathoktuna chenkhe loinana anirak subo oina kapada kharsa laba ama hatki haide Thaudok asiga mari lainana DFO Bishnupur Rebika Soibamna Fongdorakpada Kharsa Hariba Saji Makhal ase Wildlife Protection Act 1972 gi makhada Schedule 1 gi manung chanba sa makhal amane Malemda amata ngairaba Kaibul Lamjau National Park ta leiriba sangaiga conservation system da kharsa ga yamna manai mahangna hai hariba kharsa hariba schedule gi manung chaliba sa ase faba hatpa haibase Wildlife Protection Act gi makhada chairak phongningai oi ngasi pharaba miyoi ase logi matung ina chap chaba thagok lokhatuna chairak phonghangani amaromda kharsa hatpa miyoi ama phagatpa ngamliba asiso miyamna support tawrakpadagini Akonbada isok jalwa lamjaugi mafam singda leiriba kharsa ase makhoigi habitat mangtharakpadagi achauba chaitheng ama hojik fangle akoiba mafam singda ngayok farm kya samgalakpa asina habitat mangtharakpagi maram amasu oihale maram aduna miyam ase gumba lona yadaba thabak ase matungda tawbigano Forest Department asu police ka loinana wildlife sing kanaba survey chatpa khongna patrolling chatpa yauna drone fawba sezinaduna komna yengsile haikhe INA Moirangda Injagi Machu Ahungi Firal Chingkhatuna Pahenkibagi Chahe Humfutara Mapan Surakpagi Ningsing Thauram Netaji Subhash Chandra Bose ki mitamda lai katuna pangthokre
Moirang AC MLA J Santina Luchingduna Numit Asebu Ningshin Oina INA da Machu Ongi Firal K Tauram Aduda Infalgi Birdikan State University Game Mahirui Singna Maibi Zagoi Amade Moirang Artists Association Ge Pantubi Sayulgi Jagoi Sing Miam K Department of Art and Culture Amade INA Advisory Committee Anina Punasin Kiba Tauram Aduda MLA J Santina Haikibada Ngase India Ning Tamba Chahi Hufutara Taruk Surabaso British Game Makutage Ning Tamba Fangliba Ase Moirang the Lady Ba INA Asiga Tatna Tanaba Yadraba Mari Amalay Haibase Miamna Kangdabagum Tawe Maram aduna mirol asina ningthina khangbaga loinana haurak liba mirol da ningthina khanghan batangai fade mahangna makha taraduna ningtam lan asida moirang da leiriba luchingba sing asina Japan gi mateng phonglamdraba amasung Subhash Chandra Bose na mafam aduda laklamdrabade India ranga se ningtamba fangliba ase thintharambasu yai haike Hogi madudaiga Midi lan manung ni medium tinde hai mi yang kai hum pu hum dan tilaga pian si khatpa loi ram tung da akoi ane ge intelligence commander Colonel Saukat Ali da Malik Colonel Saukat Ali Malik na akoi ane ge sipai sinda Netaji gi makhada ane na kalamai tawdana Singapore dagi moirang yawrki bagi amadi Delhi tamna salaga Lal Kila gi ningtam Lal Kila da ningtam ai piran he kabai chikhat khadage hai bidu gi batang da Colonel Saukat Ali na makoi sipai bian da adu gi nibitu da pautak ama mamoy adu da wangang ki bane ba Awang nongpokta ahan bo ina Manipur na yumbu oiduna yangkai mapan suba Femina Miss India 2023 Infal gi Kuman Lampakta leiba Indoor Stadium da hayeng pangthong na ba sem saba loikre Contestant Kuntrana Magi Lamsingi Mahut Sinduna Saruk Yariba Yangkai Mapan Suba Femina Miss India 2023 Asida Manipur gi oina uripok pasaspati lekai dege Srela Thongnawzam Luwangna Manipur gi Mahut Sinduna Saruk Yarakani Thauram ase mapung fana amade ayat apan amata leitena pangthokpa ngamnaba laingakna akanba moongda cheksin thauram kaya su lokhatle hayeng pangthokadoriba Femina Miss India ase yengnaba laibak asege mafam kaya dege bioicha kaya lakpa hangnare amaromda sakhenbi changdamnaba asida sarugya kadoribi state singi sakhenbi singna lamdam asege tongan mafam singna chatuna miyam unakhe fazaba lamdam asege saktam sing yengkhe madugi mathakta kaithel ima singasu unaduna pukmin pangwenakhe Nat ki oiba fijol setuna Sri Govindaji Temple dasu changduna lai khrum khibaga loinana Kangla dasu chatuna puwari ki saktam sing yengkhe Panbayai matam kuina Femina Miss India ase hakthengna na yengba fangdaba mioi singide hakthengna na chatuna yengbagi achoba khudong chaba ama oigadawre Haukiba April 12 da Lamsang Police Station ki team amana gari huran bada chenaba mioi taruk fare Faraba mioi adude maibam dipu maitai chahi kun mare takhelambam azit maitai chahi kun thraga mathoi ingudam Robin nganba maitai chahi kun nipan Laren mayum Santi Kumar Singh chahi kun nipan Konsam Raju Singh chahi kun nipan amade RK Dumba chahi kun thraga mangani haide Police tagi fangba paugi matung ina haukiba Mars kunthada langthabal furang makhungda leiba angom rental service tagi mioi anina metallic silk machuge Baleno registration number MN06 LB4768 amade angauba machugi I20 registration number MN01 G6803 ase nomagi oina gari amada lising ahum awaiman piduna April mari fauba waikibani haire gari ase piriba numit handoklaba fauba thilaktaba amade ahenba charge pidana makhata na season ba hairakpadage chingnaduna car service asige mapuna gari ase track tawkibani Loinana Lamsang Police na GPS sizinaduna gari ase thibada hairiba I20 angauba ase haukiba April 13 da haibongpokpi maning lekai dege thangjam samananda singdage phagatangam Police na wahang pahang tethabada hairiba gari ase maibam dipo takhelambam Ajit ingudam Robin nganba amade Laren mayum Santi Kumar na haukiba Mars kuntraga mathoida lakh ahum Lising marifuda sasinaba Aadhaar card amasung gari adugi RC ka konana bandan thamnabani haiba khangba ngamke Nakal Amaromda metallic machuge Baleno registration number MN06 LB4768 ase police na Lilong Arapti da leiba Ajit Singh kauba mioi amatagi fagatke Ajit ki matung ina hariba gari ase Konsam Raju amasung RK Dumbana hariba gari ase lakh mari lising kunda bandan thamambani haiba khangba ngamki haide Farba mioi sing adugi mathakta police na makataba investigation chathari haide Khori roll Sandok Lufki Nifutaruk Lak Suba Mapok Kumon Lakliba Jun Nipan da Pangtok Lagani Haina
Corridor Sandok Lufke Secretary Laishram Siamona Kujek Piduna Tadorokpa Cherol Amada Pale. Thauram Asigi Saruk Ama Oina Tamliba Manamatum Sengde, Subha Kumar Lifetime Literary Award, Tekjom Kali Kunai Taupang Hentoiba Mana, Bell Social Worker, Thokjom Amuba Sasri Ningsing Corridor Mana, Priyasaki Ningsing Sahityam Mana, Tekjom Kamini Kus, Loidang Ningsing Corridor Mana, Sambanduram Nandakishore, Handokloi Mana Amade Corridor Best Book of the Year Sing Asene. Chol asina makha taraduna hai ahanba amadi anishuba manasingi oina biodata amasung mari leinaba lemhoriba manasingi damak inglising ani sumna kunmathoi inglising ani sumna kulhumdagi manungda fongba saireng wareng amade macha novel drama amasung handokpa lariki copy ahum biodata ga loinana nomination April 19 faubada pisilaknaba cherol asina pale Mari Lainaba Lyric Sing Amadi Biodata Sing Ado, Wangzing Bazar Laiba Gari Parking the Laiba Global Bookstore da Natraga, Corridor Sandok Lof Wangzing Office da Pisin by Yagani Haide. Aroy Badamore Pawn Pisare State Asidanga say Hindu lining jet passing it Jahi Hoba Terabagi Tauram Haral Tayambaga Luna Parks and a Punk of the Cray. Haurakliba Mirolda Aseng Bapuari Kanghanduna, Laibak Nungsibagi Wakalon Hengadabani Haina, Minister of State for External Affairs and Education, Dr. R.K. Ranjan Haikre. Plastic Ilemhokak Sing Komjinduna Recycle Taunaba Akandana Infal Mayolge Mafum Kayada Tamliba, Plastic Bottle Bank Sing Salak Sare. Amadi Wildlife Eki Makada Sadul Walgi Manung Chaliba Hogger Karsa Hatpada Chenaba Mui Amad Nomai Konana, Bisupur Forest Division Amazon Police Ki Apun Tim Nafare. Matangasta Numidangi newtv Paulo Shinjare, Midin Tabir Namapo, Amakan Krunjare. Lucky Draw Pangthok Sergani, Lucky Draw Pangthok Sergani, Environmental Protection and Conservation Committee of Manipur, IPCOM Nasinduna, Mathang Tha, Megitang Kunmatwegi, Nungtil Pungani Taba Matamda, Kong Bakuno Dovi Lampakta, Miam Gidamak Sungso Shoidana, Lucky Draw Pangthok Sergani, Miam Nalupa Sama Pipa Ticket Amamamtang Kakpiraga, Tamzariba Pricing, Mahindra Thar, Royal Enfield, Honda Activa 6Z, Hero Pleasure, iPhone 13 gi mapu oibiu loinana consolation prize kuntra su thamjari lucky draw asi miyamna live oina yengbasu phongbigani akupa marol gi damak mobile number 9366749041 natragana 8794792724 dage